ꯑꯍꯥꯟꯕꯃꯛꯇꯗ ꯃꯁꯤꯒꯤ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯇꯒꯤ ꯂꯧꯕꯤꯔꯛꯄ ꯃꯦꯗꯥꯝ ꯁꯤꯔꯣꯅꯤꯕꯨ ꯃꯈꯣꯏꯁꯤꯡ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯑꯩꯒꯤ ꯂꯥꯛꯏꯕ ꯏꯆꯜ ꯏꯆꯥꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯌꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯗꯥꯏꯁꯇ ꯈꯪꯕꯤꯕ ꯑꯩꯕꯨ ꯄꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯁꯦ ꯌꯥꯝꯅꯗꯤ ꯑꯩ ꯁ꯭ꯄꯤꯆ ꯊꯝꯖꯔꯔꯣꯏ, ꯃꯦꯛꯁꯤꯃꯝ 5 ꯃꯤꯅꯤꯠꯁꯀ ꯇꯧꯖꯒꯦ꯫ ꯃꯔꯝꯗꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯁ꯭ꯄꯤꯆꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯤꯔꯣꯅꯤꯅ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯕꯅꯤꯅ ꯃꯦꯗꯥꯝꯒꯤ ꯃꯇꯝꯁꯤ ꯑꯣꯏꯅ ꯑꯁꯤꯒꯤ ꯌꯥꯝ ꯐꯖꯔꯕ ꯇꯥꯟꯖꯥꯁꯦ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ꯫ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯃꯁꯤꯒꯤ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯣꯏꯕ ꯑꯦꯔꯤꯌꯥꯗꯅ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯋꯥꯏ.ꯑꯦꯝ.ꯁꯤꯒꯤ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯑꯍꯟꯁꯤꯡꯗꯁꯨ ꯍꯥꯏꯖꯅꯤꯡꯕꯅꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯁꯦ ꯈꯨꯡꯒꯪꯗ ꯁꯦꯡꯅ ꯑꯌꯥꯝꯕ ꯕꯦꯁ ꯑꯣꯏꯌꯦꯕ꯫ ꯁꯤꯇꯤꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯂꯩꯅꯗꯦ, ꯈꯨꯡꯒꯪꯗꯅ ꯑꯌꯥꯝꯕ ꯕꯦꯁ ꯑꯣꯏ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯥꯎꯔꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯑꯌꯥꯝꯕ ꯈꯨꯡꯒꯪꯗꯒꯤ ꯑꯌꯥꯝꯕ ꯊꯣꯛꯄꯤꯔꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕ ꯏꯚꯟ ꯏꯟꯗꯤꯌꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯅ ꯑꯌꯥꯝꯕ ꯌꯥꯝꯃꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯣꯏꯔꯕ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯣꯏꯔꯕ ꯑꯉꯥꯡꯁꯤꯡꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯅꯩꯅꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯣꯏꯔꯕ ꯑꯉꯥꯡ ꯑꯃꯅ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯖꯨ ꯄꯤꯊꯛꯑꯒ ꯃꯥꯒꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯒꯤ ꯃꯇꯝꯗꯣ ꯑꯣꯏꯔꯦꯕ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯨ ꯃꯗꯨ ꯑꯉꯥꯡꯗꯨꯅ ꯍꯌꯦꯡ ꯃꯥꯒꯤ ꯀꯔꯤꯌꯔꯗꯨ ꯀꯔꯤ ꯀꯦꯔꯤꯌꯔ ꯑꯣꯏꯔꯛꯇꯣꯏꯅꯣꯕ? ꯑꯃꯗꯤ ꯑꯁꯤꯗꯒꯤ ꯑꯍꯦꯟ ꯑꯍꯦꯟꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯕ꯫ ꯑꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯝꯇ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯕ CSOꯁꯤꯡ, ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡꯅ ꯁꯃꯥꯖꯁꯤꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔ ꯃꯌꯥꯝꯁꯤꯡꯅ ꯃꯁꯤ ꯈꯪꯐꯝ ꯊꯣꯛꯏꯕ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯕꯗ ꯈꯨꯡꯒꯪꯗꯨꯒ ꯃꯤꯒꯤ ꯁꯣꯔꯥꯠ ꯀꯔꯕꯥꯔ ꯑꯃ ꯇꯧꯕꯗ ꯑꯉꯥꯡꯅꯤ ꯑꯍꯟꯅꯤ ꯈꯥꯛꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯖꯨ ꯅꯨꯡ ꯊꯛꯆꯟꯕ, ꯅꯤꯁꯥ ꯆꯥꯁꯟꯕ, ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐ꯭ꯌꯨꯆꯔꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯕꯦꯛꯕꯣꯟꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯉꯁꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯤꯕ, 10 ꯄꯥꯁ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯅꯈꯣꯏꯅ ꯍꯦꯟꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔ ꯃꯇꯝꯗ, IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯇꯝꯗ, IPS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯇꯝꯗ, ꯑꯦꯅꯤ SCS ꯑꯩꯈꯣꯏ ꯑꯦꯅꯤ ꯁꯤꯚꯤꯜ ꯑꯦꯛꯖꯥꯝ ꯈꯪꯗꯦ, ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯆꯧ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯂꯧ ꯑꯣꯏꯗꯣꯏꯅꯤꯕ꯫ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯇꯥꯡ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯈꯨꯔꯥꯎ ꯂꯥꯎꯔꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯔꯥꯎꯗꯨꯒ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯣꯏꯔꯣ, ꯊꯅꯥ ꯑꯣꯏꯔꯣ, ꯑꯦꯅꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯩꯈꯣꯏ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯁꯣꯟꯖꯩ ꯍꯥꯏꯕꯗꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯐꯤꯜ ꯇꯧꯕ ꯉꯝꯃꯤꯕ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯆꯥꯁꯤꯡ, ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯃꯗꯨꯗꯣ ꯅꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯅꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯁꯦ, ꯅꯈꯣꯏꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯃꯒ ꯂꯣꯏꯅ ꯅꯈꯣꯏꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯁꯃꯥꯖꯁꯤꯒꯤ, ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯊꯕꯛ ꯑꯃꯃꯝ ꯇꯧꯒꯦ ꯈꯟꯒꯗꯕꯅꯦꯕ꯫ ꯃꯁꯤ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯤꯂꯤꯡ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯅꯈꯣꯏ ꯅꯁꯥꯒꯤ ꯀꯦꯔꯤꯌꯔꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯀꯩꯅꯣꯁꯦ, ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯣꯟꯂꯤ ꯅꯈꯣꯏꯅ ꯍꯌꯦꯡ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ, ꯅꯣꯏ ꯆꯥꯀꯔꯤꯗ ꯑꯆꯧꯕ ꯇꯧꯔꯒ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ, ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯈꯛ ꯂꯩꯕꯗꯨꯅ ꯅꯈꯣꯏꯒꯤ ꯑꯁꯦꯡꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯔ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯠꯇꯦꯕ꯫ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯊꯣꯛꯂꯛꯑꯒ ꯁꯃꯥꯖꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯐ ꯐꯠꯇ, ꯅꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯅꯤ, ꯁꯃꯥꯖꯁꯤꯒꯤ ꯑꯣꯏꯕ ꯑꯐꯕ ꯐꯠꯇ ꯈꯪꯕꯤꯗꯨꯅ ꯁꯃꯥꯖꯁꯤꯒꯤ ꯆꯥꯎꯈꯠ ꯂꯝꯗꯥꯡꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄ ꯃꯇꯝꯗꯣ ꯅꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯔꯕ, ꯉꯁꯤ ꯇꯧꯔꯤꯕ ꯀꯥꯎꯟꯁꯤꯂꯤꯡꯁꯦ ꯃꯄꯨꯡ ꯐꯥꯔꯕ ꯀꯥꯎꯟꯁꯤꯂꯤꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯒꯅꯤꯕ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩ ꯍꯧꯒꯠꯂꯛꯏꯕ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ, ꯅꯈꯣꯏ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯀꯦꯔꯤꯌꯔꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨ, ꯃꯩꯇꯩꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯥꯕꯤꯌꯨ, ꯃꯩꯇꯩꯒꯤ ꯀꯜꯆꯔ ꯀꯔꯝꯅ ꯍꯧꯔꯛꯈꯤ, ꯃꯩꯇꯩ ꯁꯃꯥꯖꯀꯁꯨ ꯈꯔ ꯇꯤꯟꯕ ꯇꯝꯁꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ, ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯇ꯭ꯌꯨꯁꯟ ꯊꯥꯔꯒ, ꯅꯨꯡꯇꯤꯒꯤ ꯇ꯭ꯌꯨꯁꯟ ꯊꯥꯔꯒ ꯍꯜꯂꯛꯑꯒ ꯁꯃꯥꯖꯇ ꯄꯨꯜꯍꯟꯗꯕ, ꯑꯗꯨ ꯇꯧꯍꯟꯗꯕ, ꯑꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯁꯃꯥꯖ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯁꯃꯥꯖꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯃꯥꯖ ꯅꯠꯇꯦ, ꯁꯤꯃꯗꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯁꯨ ꯃꯩꯇꯩꯒꯤ ꯀꯜꯆꯔꯒꯤ ꯃꯇꯥꯡꯗ, ꯃꯩꯇꯩꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯇꯥꯡꯗ, ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯃꯇꯥꯡꯗ ꯈꯔꯁꯨ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯂꯩꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ꯫ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯤꯔꯣꯅꯤꯗꯒꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯤꯃꯛ ꯍꯥꯏꯔꯒ ꯊꯝꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ꯫
ꯊꯥꯒꯠꯆꯔꯤ꯫